Hojik ene leiba mafam asi Hairok Kendrigi manung chana leiba Salongbam Kangthok Mayai Lekai Ward number 4 Maibam Bijen Singh chahi 39 yumdani. Hairok Kendrigi manung chana leiba Salungpham Kangthok Chau Mayai Lekai Ward number 4 dagi Maibam Bijen Singh chahi 39 masagi chahi 8 changlakpadagi anaba amana maram oiraga haugat kangkhatpa ngamdana amadi mit animak ubagi mangal fangdana awaba fibam amada lehauri. Ai time na mating pangbiyu. Mahakini haibada mahaki hek pokminaba mayambagi nupi mahakina mataima Maibam Chauba Devi chahi 94 natana yengsinbinaba kana amata leiti. Bijengi mayamba Maibam inausu anaba amana maram oiraga laikhidaba chahi ama fare. Mayamga mimanadraba maraibak thiraba Maibam Bijen lengakna piba soinairaba singi disability certificate ama natana ngasi fawba karigumba kanaba amata fangba leite. Soinairaba singi damak lengakna piba khudong chaba scheme sing kana leijadraba aigi amadi iteimagi yumgi leita lairagi awabada kharata oirbasu mateng oinanaba panghanbiyu haiduna Kangleipak News Tengbanglo KNTL Manipurgi executive member aikhoida paudam lakhi. Sahi tagi naba hore dagi aina magi loina seba sebi honare ka inta sana thangna bu laite magi seba honaba jiti corona matamni suba sappasu yada bunina yamna ware ipuroi bisu laigidre isanu pasu amakhaktani isanu pasu thabak kanna suba ngamdre makhongda yot phumbanina. Bijen Singhi mayamba amadi mataima anigi amata pokchaba masanupa Maibam Sure sahi 12 su laibak thiba lambigi accident amadagi khongi sarukta sokhibadagi yot phumbana maram oiraga mamagi mateng khajikta phawba pangba ngamdana lehauri. Hairiba maraibak thiraba iteima Maibam Chauba Devigi imungda wariba khudong chadaba sing sida akogi iramda masigi nushijaraba pukchen chauraba kayana angamba mateng pangbiyu amadi lengangnasu hairiba imung asibui mutang biyang changwidana angamba mateng pangbiyu haidana Kangleipak News Tengbanglo KNTL Manipurgi maikaidagi miyami famdana rongana hajari.